Hapchabani Imphal hꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯔꯦ ꯃꯅꯤꯄꯨꯔꯤꯗ ꯄꯥꯎ ꯇꯥꯕꯤꯔꯁꯤ Hapchabani Imphal Nongai kapam LMG Allies Padrat na miyamda Manipuri pau pijari ahanbada maru oiba pau Masana masabu kaikuni haijaba nupa ama faare lombo chulo haiba laina ama santurakpadagi Manipuri gi miyam mi painare masama ki mapura ibabu bandhan thamlaga kwazarda charambi maungna ha ama pulisna phagat pangamkhre au masak haina pijari lockdown thugaiduna mayumdagi mapal tholakpa masana masabu kaikuni haijaba nupa ama ngasi pulisna singjamai singa makhadagi faare hairi masana masabu kaikuni haijaba nupa asida pulisna thibu humba matamda kaiku sabada changba samchet mingsel fair lovely amadi basanta nongalamdai part 1 gi cd cassette phangli hairi pulis ki pauna makhata na hairiba masana masabu kaikuni haijaba nupa asigi yet thangba khudangda I am kaiku amadi oi thangba khudangdana I love you oza sarla haina tharamba thingna ki hairiba nupa asigi masak maming khangtokpa ngamdri hojik rims ki mokta thamli Malem sinba thungna COVID-19 gi saitheng phangningai serak asida khangawdana Manipurda lomba chulo haiba laina ama santurakpadagi Manipur gi miyam mi painer haina ngasi benderdagi phangba paw mana hairi paw sina makhata na lomba chulo hairiba laina asi Manipur gi laiki amada TikTok paibi sari sepi nupi masa singdana hena nagan ba laina ni maramadon laina asidagi ngakthokna bagi damakta kendra khuding makki emi laina lusingduna magi kendra da leiriba nupi masa sing asibu ikai khangana batika thadokada bani haina ngasi Mimi Singdu Saba Mipam amada Haksel Bibaki Mantraloy Sri L Jayanta Kumar na phongdokre hairi ngasi numidung bamatung pung anirom taba duaida Imphal gi kilometer 30 rom salaga leiba sugunu awang lekaida yamna tamthiba amadi minung sikhangdaba maongda masama ki mapuroi babu bandhan thamlaga kwazarda charambi maungna ama pulisna phagat pangamkhre hairi bi maungna asi mamangda su masana saklami haina ningai tabu matamda dalap lona pijarambadagi mapamda tha ahumlom leirurabi maungna ni hairi asigumlaba kwaga mari lenaba pamdaba thoningdaba thodok kaya si thoktana magi damakta airport gi phagat khiba yamlaba kwa manasing adu Manipur gi yumthong khudingda Yantoktriba karigino haina birodi dalgi lusingba hanagi Mukhyamantri Sri Okram Ibobi Singhana paliba BJP lengak asida maral sirakli pau marak thana tian ba break amatang ting tong nupi lokhuba thiyawin he adom lokhuba matamda thiyawbibra pakhat piraganu adongi damakta leijare detol hariba detol asi ising khuzai amada hidok piraga sango maphambaga thitlaga thakpiba matamda adom nak lokhuba matamda thi yauriba adu sungsoi soidana phagani kaubiraganu adongi damakta detol ting tong akhataba pau pijari Malengi na mioi laktara mangagi mathakte hena nahallaba COVID-19 asigi vaccine asi athuba matamda puthokpa ngamlagani haina Sainagi maming leiraba Dr. UNC na phongdokre mahaki official TikTok account da thadorakpa video amada Dr. UNC na sumna hairi COVID-19 singsong sang si so aiwa ima sing su si chu Dr. UNC ge warol asida nungaiba phongdokladuna Bharat ki Pradhan Mantri Narendra Modi na Dr. asibu ikai khawna ba utpoina Bharat ki praja punamakna laglebe April gi tang 10 ga mari gi ayuki pung 3 taba matamda mioi ani mai onduna lepminnaraga thambal amamam khudol tamnaraba matungda khajaida khupangna thanabiyu haiduna Bharat ki praja punamakta appeal tawrakli ngarang Manipur gi tungan mafam ahumda Yumthong khuding da sangduna ngari mayom amamam piraga social worker sarama mioi ahum laikai miyamna faare hairi asigum laba piramana lupa 10 kun piram laga kapana photo lising ama kap laga satkiba sasinaba social worker gi chanabi ase thadoktrabadi malema se samudra miyada lukhragani haina BJP gi masin kanba nupa amna phongdokre hojik sanabagi pau ngarang dagi hodana mapal kangjaibong da pangthokleba first international das phabi championship ki ngasi ani super round da North Korea amadi kaksing ani gi marakta sanakiba match da kaksing gi sanaroi ama ekwakwak ahum pairam le hairi sanaroi ama na ekwakwak ahum pairamba asi yamna chinganingai ne amadi hairiba championship asida sanaroi kharana nataba pambai sinabagi chingnaba leire maram aduna hairiba championship asi matam kaktana yaithoklagani haina international das phabi committee gi president yumnam dabali na phongdokre sabana mayum da mathanda hauna sathoklaga WhatsApp amadi Facebook da photo thagatuna mayam sasila o hajinabagi competition da yimbu Manipur na hojiksu mangjil thaduna chatli ngasigi damatadi matang asida paw loijare miyam amukana khurumjari